ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛ ꯅ꯭ꯌꯨꯁ ꯂꯥꯏꯚꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯗꯨꯗꯤ ꯁꯤꯁꯇꯔ ꯑꯦꯟ ꯕ꯭ꯔꯗꯔꯁꯤꯡꯅ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕꯤꯅꯤꯡꯕ ꯂꯩꯔꯕꯗꯤ ꯄꯤꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯄꯣꯜ ꯇꯧꯕꯤꯔꯛꯎ ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗꯤ 8794893028 ꯅꯝꯕꯔ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ 8794893028 ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯕ ꯃꯇꯝꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯂꯣꯒꯣ, ꯌꯨꯇ꯭ꯌꯨꯕ ꯊꯝꯕꯅꯦꯜ, ꯇꯥꯏꯇꯜ, ꯗꯦꯁꯀ꯭ꯔꯤꯞꯁꯟ, ꯀꯤꯋꯥꯔꯗ SEO, ꯍꯦꯁꯇꯦꯒ, ꯑꯦꯗ ꯇꯦꯛꯁ, ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯀ꯭ꯔꯤꯌꯦꯠ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯗꯤꯇꯦꯜꯁꯤꯡ ꯑꯁꯤ ꯌꯨꯇ꯭ꯌꯨꯕ ꯑꯃ ꯍꯥꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯃꯅꯤ 100% ꯁꯦꯐ ꯑꯦꯟ ꯖꯦꯅ꯭ꯌꯨꯟ ꯁꯄꯣꯔꯠ ꯑꯦꯟ ꯀ꯭रिꯌꯦꯁꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯥꯛꯆꯒꯅꯤ ꯑꯣꯐꯂꯥꯏꯟ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯥꯏꯟ ꯑꯅꯤꯃꯛꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯀꯣꯁ ꯐꯤ ₹1000 ꯑꯣꯏꯖꯒꯅꯤ ꯃꯐꯝꯅ ꯅꯝꯕꯣꯜꯗ ꯑꯣꯏꯖꯒꯅꯤ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕꯁꯤꯡꯅ ꯍꯥꯞꯆꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯗꯨꯅ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯅꯝꯕꯔ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯝꯒꯦ 8794893028 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯅ꯭ꯌꯨꯁ ꯂꯥꯏꯚ ꯆꯦꯅꯦꯜ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 18 ꯊꯧꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯅꯣꯡꯃꯒꯤ ꯔꯥశꯤ 12ꯒꯤ ꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯑꯍꯥꯟꯕꯗ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯦꯁ ꯔꯥశꯤꯒꯤ ꯔꯥశꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯃꯦꯁ ꯔꯥశꯤ ꯍꯣꯠꯅꯔꯨꯕ ꯑꯌꯥꯝꯕ ꯑꯄꯟꯕ ꯌꯩꯈꯥꯏꯕ ꯊꯦꯡꯅꯔꯒꯅꯤ ꯁꯦꯜ ꯐꯪꯕ ꯆꯠꯄ ꯃꯥꯟꯅꯒꯅꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯕꯤꯌꯨ ꯏꯃꯨꯡꯗ ꯆꯔꯥꯡꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯐꯛꯆꯤꯟꯒꯅꯤ ꯑꯃꯨꯛꯇꯒ ꯍꯟꯅ ꯄꯥꯎꯗꯝꯖꯔꯤ ꯃꯦꯁ ꯔꯥశꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯅꯣꯡꯃꯒꯤ ꯔꯥశꯤꯐꯣꯜ ꯍꯣꯠꯅꯔꯨꯕ ꯑꯌꯥꯝꯕ ꯑꯄꯟꯕ ꯌꯩꯈꯥꯏꯕ ꯊꯦꯡꯅꯔꯒꯅꯤ ꯁꯦꯜ ꯐꯪꯕ ꯆꯠꯄ ꯃꯥꯟꯅꯒꯅꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯕꯤꯌꯨ ꯏꯃꯨꯡꯗ ꯆꯔꯥꯡꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯐꯛꯆꯤꯟꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯕ꯭ꯔꯤꯁ ꯔꯥశꯤꯒꯤ ꯔꯥశꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯕ꯭ꯔꯤꯁ ꯔꯥశꯤ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ ꯃꯔꯛꯇ ꯊꯧꯔꯝ ꯈꯔꯗꯤ ꯄꯥꯡꯊꯣꯛꯀꯅꯤ ꯁꯦꯜ ꯆꯠꯄ ꯋꯥꯈꯜ ꯆꯪꯕ ꯊꯕꯛꯅ ꯍꯦꯟꯅ ꯊꯦꯡꯅꯕ ꯑꯣꯏꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯕ꯭ꯔꯤꯁ ꯔꯥశꯤꯒꯤ ꯔꯥశꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯆꯔꯛ ꯆꯍꯤꯡ ꯅꯥꯏꯕ ꯃꯔꯛꯇ ꯊꯧꯔꯝ ꯈꯔꯗꯤ ꯄꯥꯡꯊꯣꯛꯀꯅꯤ ꯁꯦꯜ ꯆꯠꯄ ꯋꯥꯈꯜ ꯆꯪꯕ ꯊꯕꯛꯅ ꯍꯦꯟꯅ ꯊꯦꯡꯅꯕ ꯑꯣꯏꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯔꯥశꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯃꯤꯊꯨꯟ ꯔꯥశꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯣꯠꯅꯖꯃꯟ ꯀꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯒꯠꯄ ꯂꯨꯆꯤꯡꯕꯁꯤꯡ ꯂꯝꯂꯥꯟꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯄꯥꯎꯗꯝꯖꯔꯤ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥశꯤꯐꯣꯜ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯣꯠꯅꯖꯃꯟ ꯀꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯐꯒꯠꯄ ꯂꯨꯆꯤꯡꯕꯁꯤꯡ ꯂꯝꯂꯥꯟꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯔꯀꯠ ꯔꯥశꯤꯒꯤ ꯔꯥశꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯀꯔꯀꯠ ꯔꯥశꯤ ꯈꯨꯗꯣꯡꯆꯥꯕ ꯊꯦꯡꯅꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯆꯕ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯆꯥꯡ ꯌꯦꯡꯅꯕꯗ ꯑꯐꯕ ꯐꯣꯜ ꯐꯪꯕ ꯑꯣꯏꯔꯤ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯣꯠ ꯆꯥꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯕꯨꯙꯤ ꯆꯥꯎꯈꯠꯂꯒꯅꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯀꯔꯀꯠ ꯔꯥశꯤꯒꯤ ꯔꯥశꯤꯐꯣꯜ ꯀꯔꯀꯠ ꯔꯥశꯤ ꯈꯨꯗꯣꯡꯆꯥꯕ ꯊꯦꯡꯅꯕ ꯊꯕꯛ ꯃꯥꯏ ꯄꯥꯛꯆꯕ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯆꯥꯡ ꯌꯦꯡꯅꯕꯗ ꯑꯐꯕ ꯐꯣꯜ ꯐꯪꯕ ꯑꯣꯏꯔꯒꯅꯤ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯣꯠ ꯆꯥꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯄꯨꯛꯅꯤꯡ ꯆꯥꯎꯈꯠꯂꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯊꯧꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯤꯡꯍ ꯔꯥశꯤꯒꯤ ꯔꯥశꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯁꯤꯡꯍ ꯔꯥశꯤ ꯑꯁꯥꯎꯕꯅ ꯃꯥꯡꯖꯒꯅꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯒꯅꯤ ꯁꯦꯜ ꯐꯪꯕ ꯆꯠꯄ ꯃꯥꯟꯅꯒꯅꯤ ꯑꯆꯧꯕꯅ ꯆꯥꯟꯕꯤꯔꯕꯁꯨ ꯁꯥꯒꯩꯅ ꯌꯦꯡꯊꯤꯒꯅꯤ ꯆꯔꯥꯡꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯔꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯆꯔꯥꯡꯅꯒꯅꯤ
ꯑꯃꯨꯛꯇꯪ ꯍꯟꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯄꯥꯎꯗꯝꯖꯔꯤ ꯁꯤꯡꯍ ꯔꯥꯁꯤ ꯑꯁꯥꯎꯕꯅ ꯃꯥꯡꯖꯒꯅꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯒꯅꯤ ꯁꯦꯜ ꯐꯪꯕ ꯆꯠꯄ ꯃꯥꯟꯅꯒꯅꯤ ꯑꯆꯧꯕꯅ ꯆꯥꯟꯕꯤꯔꯕꯁꯨ ꯁꯥꯒꯩꯅ ꯌꯦꯡꯊꯤꯒꯅꯤ ꯆꯔꯥꯡꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯔꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯆꯔꯥꯡꯅꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯇꯤꯟꯅꯕꯁꯤꯡꯅ ꯑꯥꯔꯊ ꯂꯥꯟꯅ ꯂꯧꯕꯤꯕ ꯇꯣꯈꯥꯏ ꯇꯥꯕ ꯌꯦꯠꯁꯤꯟꯕ ꯍꯦꯟꯒꯠꯄ ꯑꯣꯏꯔꯒꯅꯤ ꯆꯪꯖꯔꯛꯄ ꯀꯟꯈꯠꯂꯨꯒꯅꯨ ꯂꯝ ꯇꯨ ꯆꯠꯄ ꯍꯩꯁꯤꯡꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯪꯂꯣꯏ ꯑꯃꯨꯛꯇꯪ ꯍꯟꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯄꯥꯎꯗꯝꯖꯔꯤ ꯇꯤꯟꯅꯕꯁꯤꯡꯅ ꯑꯥꯔꯊ ꯂꯥꯟꯅ ꯂꯧꯕꯤꯕ ꯇꯣꯈꯥꯏ ꯇꯥꯕ ꯌꯦꯠꯁꯤꯟꯕ ꯍꯦꯟꯒꯠꯄ ꯑꯣꯏꯔꯒꯅꯤ ꯆꯪꯖꯔꯛꯄ ꯀꯟꯈꯠꯂꯨꯒꯅꯨ ꯂꯝ ꯇꯨ ꯆꯠꯄ ꯍꯩꯁꯤꯡꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯪꯂꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯌꯥꯏꯐꯔꯕ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯇꯨꯂꯥ ꯔꯥꯁꯤ ꯄꯥꯡꯊꯣꯛꯅꯤꯡꯕ ꯈꯔ ꯄꯥꯡꯊꯣꯛꯂꯒꯅꯤ ꯄꯣꯠ ꯂꯩꯕ ꯌꯥꯒꯅꯤ ꯏꯊꯛ ꯊꯣꯡꯕꯁꯤꯅ ꯆꯥꯟꯕꯤꯔꯒꯅꯤ ꯁꯦꯜ ꯐꯪꯕ ꯑꯆꯧꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯑꯣꯏꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯄꯥꯎꯗꯝꯖꯔꯤ ꯄꯥꯡꯊꯣꯛꯅꯤꯡꯕ ꯈꯔ ꯄꯥꯡꯊꯣꯛꯂꯒꯅꯤ ꯄꯣꯠ ꯂꯩꯕ ꯌꯥꯒꯅꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅ ꯆꯥꯟꯕꯤꯔꯒꯅꯤ ꯁꯦꯜ ꯐꯪꯕ ꯑꯆꯧꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯑꯣꯏꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯆꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯆꯕ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯁꯛ ꯈꯪꯕꯤꯕ ꯍꯦꯟꯒꯠꯄ ꯃꯇꯦꯡ ꯄꯤꯕꯤꯕ ꯌꯥꯝꯕ ꯂꯝ ꯇꯨ ꯆꯠꯄ ꯃꯤ ꯇꯤꯟꯅꯕ ꯀꯥꯟꯅꯕ ꯑꯣꯏꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯔꯥꯁꯤꯐꯣꯜ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯄꯥꯎꯗꯝꯖꯔꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯆꯕ ꯃꯤꯡꯆꯠ ꯍꯦꯟꯒꯠꯄ ꯁꯛ ꯈꯪꯕꯤꯕ ꯍꯦꯟꯒꯠꯄ ꯃꯇꯦꯡ ꯄꯤꯕꯤꯕ ꯌꯥꯝꯕ ꯂꯝ ꯇꯨ ꯆꯠꯄ ꯃꯤ ꯇꯤꯟꯅꯕ ꯀꯥꯟꯅꯕ ꯑꯣꯏꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯙꯅꯨ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯙꯅꯨ ꯔꯥꯁꯤ ꯍꯛꯆꯥꯡ ꯋꯥꯈꯜ ꯐꯕ ꯋꯥꯠꯂꯒꯅꯤ ꯊꯕꯛꯇꯤ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯁꯥꯒꯩꯅ ꯌꯦꯡꯊꯤꯕ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗ ꯆꯔꯥꯡꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯃꯣꯠ ꯈꯦꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯂꯣꯏ ꯑꯃꯨꯛꯇꯪ ꯍꯟꯅ ꯄꯥꯎꯗꯝꯖꯒꯦ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯅꯣꯡꯃꯒꯤ ꯔꯥꯁꯤꯐꯣꯜ ꯍꯛꯆꯥꯡ ꯋꯥꯈꯜ ꯐꯕ ꯋꯥꯠꯂꯒꯅꯤ ꯊꯕꯛꯇꯤ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯆꯥꯟꯕꯤꯕ ꯁꯥꯒꯩꯅ ꯌꯦꯡꯊꯤꯕ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗ ꯆꯔꯥꯡꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯃꯣꯠ ꯈꯦꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯂꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯀꯔ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯃꯀꯔ ꯔꯥꯁꯤ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯅ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯁꯦꯜ ꯐꯪꯕ ꯈꯔ ꯆꯠꯄ ꯇꯧꯔꯒꯅꯤ ꯂꯝꯂꯥꯟꯕꯁꯤꯡꯅꯗꯤ ꯆꯥꯟꯕꯤꯔꯒꯅꯤ ꯄꯣꯠ ꯂꯩꯕ ꯌꯥꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯔꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯔꯥꯁꯤꯐꯣꯜ ꯃꯀꯔ ꯔꯥꯁꯤꯒꯤ ꯄꯥꯎꯗꯝꯖꯔꯤ ꯃꯨꯟꯅ ꯈꯜꯂꯒ ꯊꯕꯛ ꯇꯧꯕꯅ ꯑꯐꯕ ꯑꯣꯏꯔꯒꯅꯤ ꯁꯦꯜ ꯐꯪꯕ ꯈꯔ ꯆꯠꯄ ꯇꯧꯔꯒꯅꯤ ꯂꯝꯂꯥꯟꯕꯁꯤꯡꯅꯗꯤ ꯆꯥꯟꯕꯤꯔꯒꯅꯤ ꯄꯣꯠ ꯂꯩꯕ ꯌꯥꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯋꯥꯔꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯀꯨꯝꯚ ꯔꯥꯁꯤ ꯈꯨꯗꯣꯡꯆꯥꯕ ꯊꯦꯡꯅꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯆꯕ ꯁꯦꯜ ꯐꯪꯕ ꯃꯀꯣꯛ ꯑꯣꯏꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯔꯥꯞꯄ ꯆꯠꯄ ꯀꯥꯟꯅꯕ ꯑꯣꯏꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯅꯣꯡꯃꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯈꯨꯗꯣꯡꯆꯥꯕ ꯊꯦꯡꯅꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯆꯕ ꯁꯦꯜ ꯐꯪꯕ ꯃꯀꯣꯛ ꯑꯣꯏꯕꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯔꯥꯞꯄ ꯆꯠꯄ ꯀꯥꯟꯅꯕ ꯑꯣꯏꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯑꯃꯠꯇ ꯑꯣꯏꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯍꯣꯠꯅꯅꯤꯡꯒꯅꯤ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤꯒꯤ ꯑꯣꯏꯕ ꯉꯁꯤ ꯊꯋꯥꯟꯒꯤ ꯇꯔꯦꯠꯅꯤ ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯤꯅ ꯔꯥꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯄꯥꯎꯗꯝꯖꯔꯤ ꯍꯛꯆꯥꯡ ꯐꯒꯠꯅꯕ ꯍꯣꯠꯅꯖꯒꯅꯤ ꯄꯥꯡꯊꯣꯛꯄꯗ ꯂꯨꯅ ꯊꯣꯛꯄ ꯄꯥꯡꯊꯣꯛꯂꯒꯅꯤ ꯁꯦꯜ ꯐꯪꯕ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯣꯏꯅꯗꯤ ꯃꯣꯠ ꯆꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅꯗꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯔꯥꯁꯤꯐꯣꯜ ꯃꯤꯅ ꯔꯥꯁꯤꯒꯤ ꯄꯥꯎꯗꯝꯖꯒꯦ ꯍꯛꯆꯥꯡ ꯐꯒꯠꯅꯕ ꯍꯣꯠꯅꯖꯒꯅꯤ ꯄꯥꯡꯊꯣꯛꯄꯗ ꯂꯨꯅ ꯊꯣꯛꯄ ꯄꯥꯡꯊꯣꯛꯂꯒꯅꯤ ꯁꯦꯜ ꯐꯪꯕ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯣꯠ ꯆꯥꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ
Ngasi Augustki tang 18 Thawanggi Tarini Panba Yumsagaisa Numit Yaipharaba Numit Asigi Oiba Rashi Taranithogi Pol Paudamjaba Matang Asida Loisanjari Punangpo Amuka Hana Ikai Khumna Wotpaga Loinana Doluksari